Kuki khutlai paiba singna Meitei Naha ani phajinduna thamliba asiga mari leinana shemkhiba sigi meehut singna ngasi Chief Minister Nongthombam Biren ga unnaduna wari shannakhre Naha ani edu thadokhannaba akanba maong da Hotnagani Haina Chief Minister na Thajaba Pirakhre hairi Chief Minister Nongthombam Biren ga CM Secretariat da unaruda matung paumi singda sigi convener Laurembam Subol na hai Hauzik Kuki khutlai paiba singna phajinduna leiriba Naha ani asi rescue tawnabagidamak security personnel sing kangpokpida changsinkhre amadi negotiate tawnaba akanba maongda honari haina Chief Minister Nongthombam Biren na Thajaba Pirakhre Naha ani asi tekta kaidana thadokhannaba lengaki maikeidagi chu ahenba pressure pisinbiu haina sigi maikeidagi phungdoklamle adamoinamak sina thariba matam basi numidang phaubugi manungta Naha ani asi thadoraktrabadi sina miyamgi matenga loinana makhal makha kayagi khungjang changsinaba sem sari haina so mahakna makha chana phungdokhi Mana pibiriba Thajaba commitment haibatai athugu matamda ma yoji athogi Phajinkhiba mafam aduda kangpokpida changhenduna yam kanna magi negotiate tawnnaba base level to honari haiduna akoi sem samna akoi Thajaba pibirei maram aduna akoi saitigi su athugu matamda anga risputi takana thadok haiduna akanba pressure ga loina sem sarka haijarami karigumata akoina haijariba matamase asi haibuki manungida kariba thadok purokta targati akoi miyam mateng rausedani haiduna media thonga haijari